ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯀꯪꯕ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯟꯗꯛ ꯊꯪꯅ ꯊꯪꯅꯕꯨꯗꯤ ꯇꯧꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯑꯣꯏꯅ ꯑꯗꯣ ꯅꯍꯥꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯨꯗꯤꯀꯣ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯕꯅꯤꯅ ꯃꯤꯁꯦ ꯌꯥꯝ ꯊꯤꯟꯗꯦꯕꯀꯣ ꯑꯗꯩ ꯂꯥꯏ ꯄꯨꯕ ꯃꯤꯁꯨ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯌꯥꯝ ꯌꯥꯎꯗꯦꯗꯅ ꯑꯗꯣ ꯉꯁꯤꯗꯤ ꯀꯣꯔꯤ ꯐꯥꯕ ꯅꯨꯃꯤꯠꯅꯤꯅ ꯂꯩꯁꯥꯕꯤꯁꯨ ꯄꯥꯈꯪꯁꯨ ꯃꯌꯥꯝ ꯌꯥꯎꯔꯅꯤ ꯑꯗꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯃꯌꯥꯝ ꯂꯩ ꯀꯣꯔꯤ ꯐꯥꯕꯁꯨ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯩ ꯁꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯁꯨꯝ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯃꯊꯪꯗ ꯊꯦꯡꯅꯔꯁꯦ ꯁꯥꯗꯣꯔꯦ ꯍꯧꯖꯤꯛ
Hanya kita satu kawan bukan hari itu. Betul kan jalannya? Betul. Mulai tahu kali ini kemarin Malaysia. Oh ini tahu di Indonesia. Ini Indonesia. Layang boleh. Aku di rumah ada nak. Sekarang ada ini hari ini. Sekarang ada ini pengumuman hari ini. Pengumuman aku lagi sudah ada hari ini. Yang lima tahun itu, kau ini saya tu kau yang kau ini kau. Jadi ini kau, ini apa kau nak ini kau. Kau ini ama, ini kau. Lagi kau nak Ama, ani aku Lai bina Lagi pada orang yang ngapai masih ketemukan masih apa lagi dia itu barang ini boleh kata lagu nahu hari hari itu lelengah tu mau di kayak ni kawan ni tengah pengani pagi boleh supaya itu lagi ini mengumpul Sia jang kemudian jang bermain ngau ini. Ayu dengan berperasaan sampai kecil segala yang menjadi aku pilih. Tunggu sebelumnya kuat kemudian aku kalau try na. Leleng aku tadi kali kata kali hari ada sih macam lagi. Nang di mati, ahal orang nang ubiet, minta biet.
Bisa iwa. Main terus mihun kamu. Nang silakan. Hah? Nako tahu Jawa foto.
ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯄꯨꯡ 11 ꯃꯈꯥꯏ ꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯌꯥꯝꯅ ꯊꯦꯡꯉꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯣꯏ ꯃꯥꯏꯕꯤ ꯖꯒꯣꯏꯃꯨꯛ ꯁꯥꯔꯦ ꯑꯗꯣ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯣꯔꯤꯃꯨꯛ ꯐꯥꯔꯦ ꯑꯗꯨꯒꯩꯗꯤ ꯂꯥꯏꯃꯨꯛ ꯄꯨꯔꯦ ꯑꯗꯣ ꯂꯣꯏꯔꯒ ꯑꯃꯨꯛ ꯖꯒꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯩꯗꯤ ꯊꯥꯡ ꯇꯥꯒ ꯃꯌꯥꯝ ꯇꯧꯕꯅꯤꯅꯅꯦꯀꯣ ꯉꯁꯤꯁꯦ ꯌꯥꯝꯅ ꯊꯦꯡꯉꯦ ꯃꯌꯥꯝ ꯑꯗꯣ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯂꯥꯏꯗꯤ ꯌꯥꯝ ꯄꯨꯅꯤꯡꯉꯦꯕꯀꯣ ꯑꯩꯁꯨ ꯑꯗꯣ ꯃꯣꯏꯁꯤꯡꯅ ꯍꯥꯏꯗꯤ ꯃꯥꯏꯕꯤ ꯂꯥꯏ ꯄꯨꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯄꯨꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯨꯒꯤ ꯂꯥꯏꯁꯦ ꯄꯨꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯌꯦꯡꯕ ꯑꯣꯏꯅ ꯆꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯨꯝ ꯍꯥꯏꯗꯤ ꯂꯥꯏꯕꯧ ꯆꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯞꯂꯣꯗ ꯇꯧꯖꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯁꯨꯝ ꯕꯥꯔ ꯇꯧꯗꯦꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯈꯨꯟꯗ ꯇꯧꯔꯝꯃꯤꯅ ꯁꯨꯝ ꯈꯔ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯄꯨꯗꯤ ꯑꯗꯨꯝ ꯆꯠꯂꯕꯅꯤꯅ ꯁꯨꯝ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯁꯨꯝ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯨꯝ ꯅꯝꯃꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯤꯁꯨ ꯌꯥꯝ ꯇꯤꯟꯗꯦꯕꯀꯣ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯔꯛꯄꯇ ꯉꯥꯏꯕꯅꯤ나 ꯂꯥꯏ ꯄꯨꯕ ꯈꯣꯠꯄ ꯃꯤꯁꯨ ꯌꯥꯝꯗꯕꯗꯣ ꯑꯩꯅ ꯁꯨꯝ ꯉꯁꯤꯗꯤ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯤ ꯂꯧꯖꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ